Manipur ki praja miyam hausi kuthang da ay appeal tawjari akoi negative thinking negative views akoi thadokse thoi balan se thonin na thoknate mi to khanto ba drug thingba reserve forest gi eviction dawruba maitaina Central Tribal Sangadam ni haiba High Court ki potuga sana gitana madudai da khudong chaw lorga mi phatab kharan taruki bani punamak jadi punamak thadaugi punamak paitegi punamak adagi margi punamak amata yawnate anda ubire sa margi singnau sina kayam na ningchina phajana ingna sina wari sana kanda mapi butai ekoi se pitai khangna da badagi thokre point aikoi na tawnari badi aseng badi drugs tawriba adu mapandagi sanga ga ekoi bo all settlers ingbu akoi mangan na bahonari ba kangbu dugi denia tawkanda kaya nungsi adu ji moi injal ka tawro ka moi stand logre sir hey akoi di government ka stop tokuni government ne hire ko khudi makoi sida na tepse hadu gi solakre hadu gi kangbu imphal da langna ba invite toke ana khanbani honorable speaker sir hadu gi kangbu moi asobati mama moi kun thagi moi langna ba lai even margi kangbu su moi imphal da langke aina lao noi mayam hanagi ali all settler noi da kanam ta nei khoi kano to game lete akoi gi base yar mo already lai 1961 61 du mamang lai ba ge khoi gi sinlau sing atani adu matung da lakku da ko khoi madu yaro kano to kana permit system to ni hai bani kaisa why not your enemy haidana do maina wari sana kana sana margi sinlau sing na reciprocation yam phajana to bire thadau gi sinlau sing yam kana reciprocation to bire atai community soi ai collection na jo contact tori ai gi through gi so atai kano sing jo contact tori aduna sabi kuthang Manipur ki miyam da thajo bijari yam thuna stasida santi hanjalang na ba koi kan honori ishona su sanbi gine na kale do miyam gi support darkar le miyam yaring gi di miyam na pamba posing do ngasi Bharat Sarkar amani Manipur Sarkar na ayamba thaba khawrabani na tawrabani na madugi core issues ayamba sidai da mayam anybody ai gi da documents oina yang bibe agani ai mon gi phangbi be agani hairo posit leirabani na mi gi miwa khada birano राजनीति तब कांगो इमोशन सागत इरांग सागन होना politician निंग बकायरबा सही 3 kun सरकार पायरम को पेन कांगो की वाता भी रगनो